Lakhipuronline puthokchaba July gi tang 38 ningthaukaaba numit ki Khomjinba Pao tabirase ahanbada maroiba Pao MPF ki akhanaba mifam ama Barak Museum Complex ta phangkhre Manipur gi tangdu laita driba phibam gi matang da kupna khanakhre Monitoring Committee Lakhipur na binakandi part 2 da hangliba relief camp ta makhatana loop kaya na mateng pinarakle Makal da tengbang lakiba senpham lupa lak mapan henkre Manipuri kanbalup makal na senpham singasi Manipur gi relief camp singda kusinaru ragane Sonai relief camp ta lairamba miyoi kuntra mapan gi manungda kuntra mathoi Imphal yokre Manipuri chanura khorjailup kasarna sagapam merina gi maphamda haraute ama phongdokre BLF Hilgard GP ki General Body ki mifam pangthokre amasung Badarpur ki Chandra Singhana Indo Nepal International Series Badminton da silver medal lawrakre Hojik mapungoi pa Pao tabirase MPF ki akhanaba mifam ama Barak Museum Complex ta phamkhre Manipur gi tangdu laita driba phibam gi matang da kupna khana nainakre ngarang July gi tang kuntra nongmaijing numit Manipuri People's Front MPF Sonai District ki mifamama Barak Museum Complex Bontarapur da phamkhre MPF Central Committee ki President Yengkhom Upendrana mifamapu oina phamkhiba thoramda MPF Sonai District Committee ki President Laisram Bimol Central Committee ki VP Dr. P. Raj Bihari amadi Thangjam Manilal Central Committee ki Advisor Thokchom Ngauba Sonai District Committee ki Advisor Sina Menjor MPF Kasa District ki Advisor Saikhom Kamlakanta Kangabam Lalbabu amadi Nongthanglaima Bontarapur ki President Haurongbam Bimol na Daiste Lengsin ki MPF Central Committee ki Secretary General Leisungbam Ingangan bana program conduct tokiba thromasida saruk yaraduna Central Committee ki Advisor Dr. Purisapam Biramani Bontarapur gi Usam Mani Kumar Yengkhom Ranjit Silchar gi Saugaijam Subhankor Assam University ki Dr. Haurongbam Rajmani Konsam Lalbabu Bizando Lakhipur District Committee ki Secretary N. Nobin MPF Kasar District Committee ki General Secretary Khirokopal Sharma L. Babahal Dr. Monindro Konsam Bishojit Nachingba Miyoi Singna Mamal Yam Wafam kaya thambiki mifamna MPF Central Committee ki hangliba Vice President ki phamasi Sonai District Committee dagi Nongthang leima Bontarapur ki President Haurongbam Bimol bukhankhre ngarangi mifamna kupna khanaraba matungda lepna ki pawarep singi manungda hojik leiriba Manipur ki tangdu laita driba phibam asigi damak MPF ki District amadi Central Committee na mafam da kupna awareness pinanaba achetpa warep takhi haina Secretary General Leisungbam Ingangan bana thadorokpa cherolamada phongdoragli Monitoring Committee Lakhipur na binakandi part 2 da hangliba relief camp ta loop kayana makhata na mateng pinarakli ngarang July gi tang kuntra nongmaijing numit Manipuri Chanura Khorjailup Lakhipur gi President Sobam Jayanti na luchingba team amana South Barak Rural Development Complex ta hangliba Monitoring Committee gi relief camp ta chini biscuit Maggie na chingba cha ta kaya mateng pangkhre Uripok Imphal gi sorok khaibam Amarjit na lupa lising ama tengbanglamé Amaromda Manipuri Brahman Mahasabha Kasar gi President Baba Tombi Sharma amadi Vice President Thongatapam Abiram Sharma na luchingba team amana lupa lising manga mateng pangbiramki Sribar Awang Laikai gi imai ben kayamarom na laktuna relief camp asida sel gi tengbang lupa lising taramathoi tengbang lamki Manipuri People's Front Central Committee gi President Yengkhom Upendra na luchingba team amana su lupa lising manga tengbang lamki Manipuri Sahitya Parishad Assam gi Vice President Professor Ngangom Basanta amadi General Secretary Professor KH Dhiren na luchingba team amana lupa lising tara sel gi tengbang piramki lengbirakiba parishad ki oja sing na complex asida makhal kaya gi uchara thabiduna pukning thawat pirami haina Monitoring Committee gi convener N Nandamona thadorokpa cherolamada phongdoragli Manipuri Guest House Konjeng Lakai dangarang Manipuri Kanbalup Makal gi mifamama Dr. KN Chana mifamapu Kaisam Bidapati Yumnam Nadia Chana Mithunglen oina pangthokiba mifamda warep kayamarom lawkhre ahanba warep oina Manipur da thokliba kangluki rang asida mateng panglunaba makalda mateng pibirakiba apunba lupa lakh mapan ga lising marfu humdoi chahumga mutra mathoi gi senpham August gi tang anida makal gi chairman R.K. Sanahal amadi special invitee Dr. K.N. Chan
Manipur chatuna relief camp singda mateng piruba amadi Jiribamda leiriba relief camp singda makalna lupa lising kuntra mateng panglunaba haina lepnakre ani suba warepta lakliba August kitang ahum asi Manipur gi irang asina tha ahum mapung phaba numit kamari lenana Assam gi choina khundariba ichininaw singna yumgi thongalda candle light amamam numidang wairam pung 3 makhai dagina pung 8 phawba katpiduna thawni minasi haina warepnaki Mizoram dagi lanjanarakpa singbu Manipur sarkarna maramdamda pubinaba sinbirakpabu makalna thagatpa phongdorakli mifamda arambam nandababu retired SCS E Torun Kumar PH Manidhon Surjamukhi Singha Bina Devi CH Mohan Singh Thangjam Brojen chingba miwesingna saruk jaki haina makalgi convener Seram Herajitna khangalakli Manipur da thokliba irang asida relief camp singda changjafam lauduna lairiba singda Assam dagi mateng pangluna bagi damak miyamna Manipuri kanbalup makalda makhatana mateng pinarakle Thokjom Bimol retired ONGC khwairena lupa lising ahum E Torun Kumar Singha retired assistant commissioner custom and central excise na lupa lising mga Mani Kumar Singh Kontho Lekai Sribar na lupa lising ani H Bina Devi amadi Sangeeta Sarmana Sribar Khunja Singh dagi oina lupa lising 3 ka chamri apun khungang mapan Chakotlup Paskandigi President Kaisam Pitapati BP Konthaujam Mangol Jauna lupa lising kun Naha Laumi Marup Korokandigi President Konthaujam Mangol Jauna lupa lising tara Thokjom Imathoi Devi Paskandina lupa lising ani Mairapai Bilup Gosaipur Part 1 dagi President K Ranjana Singha TH Syamola KH Leibaklei KH Ohila KH Ibemsa K Sobita na lupa lising mga Manipuri Sahitya Parishad Assam Headquarter na lupa lising ahum aduga Dr. KH Dhiren Singh Assam University Silchar na lupa lising ahum Singirbon SHG na lupa lising ahum makalgi thobu basingda mateng pibirakre hairi Makalamadi Amsuna Sonaida Hangliba Relief Camp ta Leiramba Miyoi Kuntramapan gi manungda Miyoi Kuntramathoi Jiribam dagi thangjanumita helicopter na Imphal thungkre Makoibu K Sarat Jiribamna Kaisampata leiba BJP office ta chaklet nama chaminaraba matungda masa masa gi yumda hanakre hairi aduga camp asida leiramba miyoi mapan kasar gi konjang lekai Manipuri guest house ta matam kharani gi oina leitha hore hairi sonai gi relief camp asida makhatana tengbang narakle CH Biramongol Icha Konsam lekai na lupa lising ama K Heramani Chingdong lekai na lupa chahum KH Sandharani lupa lising ani amasung Kaisam Manikanta lupa lising mga mateng pangbirami haina Laisom Biralal na khangalakle Manipuri Chanura Khorjailup Kasar Nangarang Nongmaijing Numita Korirol Sanglen Lakhipur da pangthokiba thorom amada handakta Sagapam Merinana Nehru College Poilapulda Manipuri Department ta Assistant Lecturer oina appointment phanglakpada haraute amba phongdoktuna taramna okpagi thorom ama pangthokre Thauramda Lupki President Sobam Jayanti Athoiba Mithung Ingudam Satish Chandra Dhirarani Vidyapati Numitlei Anjana Prabhabati Prema JPC Anita K Biren na chingba miyoi singna wangangkhe Thauramgi loisilakpada mifamapo Sobam Jayantina Merina gi tunggi punsida hena maipakpa oirasano haina taibang mapuda thaunijaki Thauram asigi matungda lupki member singna binakandi South Barak Holda hangliba relief camp ta chatuna acha athaki potlam kaya tengbanglam ki haina lupki president na paudam lakle Khanganjaba ma Lamdam masigi maming leirabi lady skin specialist Dr. Sahajubin Pasir Ningthaukaban numit kudingi Wellcare Medicos Lakhipur town da laktuna layengadauri kudong saba si lobiho advance booking gi damak Wellcare Medicos Lakhipur town gi mobile number 8134835398 number asida call tawbirago Jiribam gi Hillghat Maninglaikai gi Community Hall da Manipur State Rural Livelihood Mission MSRLM gi Midyang Makhada Nongpok Anbi Village Level Federation BLF Hillghat GP Jiribam gi Ahanba Chahi gi Mifam Pangthokre Thauramda Hillghat GP gi Chairman Administrative Committee L Somorendra Singh Nongpok Anbi Village Level Federation gi President PH Onima Devi Manipur State Cooperative Bank MSCB Jiribam Branch ki Bank Manager Ayekpam Thoiba CDPO ICDS ki Ningthaujam Parango Mangang amadi MSRLM Jiribam Block ki Mission Manager Wahengbam Premchana Mathang Sitna Chief Guest President amadi Guest of Honor oina saruk yakhi Anyway, ngarang nahan si state
fan state share 90:10 Sada Taran state Putopa, Mogdan Central Women Putopa, state Kipangaran, and Tarakre, then high Masi Apavan, Iva Pauni, Mamang Tatakuna proposed or Ramaga D, them Holy Bazazi, Anigi, start a fund, revolving fund, CIF fund, we are Eptanamagali Pan Marine, Loy of Hangani. Akuna Hana proposed or Ramaga D, Pange. Aduga, Niam Nungai Tavamana. Dem long, ama katang pangi, Punjab National Bank tagi, adulem hori bandi pando, MSCB tagi oragadi, san Madam Su Nazare loan piri pedo, reading tausi, aduga hana loan puri bang sagi kunitoi do, EJG kunitoi di loan chang na singa ibra singa triba, aduga apabe EJG oragadi apa loan pigi dana, MSCB yang chang thaja pibiri, aduga MSCB na thaja pibiri sekali kino harakanda, MSRLM gi, EJGD. Ngaplo IT apaba EJG wairi haraga good and petapiri nanai lawdu ke haraga di nama bandi aduga government guarantor ama lak mangai mathati halagan government guarantor up to lak manga wairaga na either government guarantee government service na guarantor oibama na tragan na inkon pata laiba jama bandi laiba duna warakana loan pidui ba adobu EJG wairaga di group na wairaga di jama bandi sudah kalite, government guarantee sudah kalite, karena ada kali MSRLM, atau bank sakina masa kamba bank sakina, jadi banki staff na grading, fazna jangan na pami bra, jangan apa paisa kagan nari bra, jangan na paisa puto pujin tong nari bra, jangan kangon ili bra, hai gadi, ye nga bomatun dan loan soida na pangani. Julai ki tang kunmari dagi kunipan phawba Nepal na yumbu oiduna chathakiba mangasuba Indo-Nepal International Series Badminton da Badarpur Ghat ki I Chandraraj Singhana chahi 18 makha gi singles da silver medal laurakre. I Chandraraj Singha I Chandramala amadi Benupala gi machanupane. Mahak Tagore School of Studies Badarpur da class 12 ta tamle. I Chandraraj India Club Silchar gi Jagat Jyoti Rajkumar na coach oiduna takpi tambirakibani. I Chandraraj na silver medal laurakpada Badarpur gi miyamna haraute amba phongdoknare. Nungairaba pao khu tang chikpa nerve ki anaba khwang yanglin gi anaba brain amadi bp stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongtha leiramba amot pasing sengdokpa ngamale amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamale magnetology scanning therapy asigi kanaba lobiu ngasimak lengsim birago energy healing center first floor smile market central road silchar 1 Nongmaijing natabada nimit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi makong se narak padagi chat pada problem oidana makong si pome pomaga makhugi tang sida hana hore anaba se hanba yorak pase sargi number se phangna badagi agi mari mangani se jeng bada aigi masa se kyam jamna thai habdoi khangni aigi me lairang kawe filter rongpur gini oja Santi Kumar gi layang bam Sangda jeng badagi ai khu kurai je ji oja gi layang pham da jeng badagi ai cha je ngai je re haina lau re ai gi min S Manikumar Singha rongpur dagi ni ai gi guru ani gi sik sabagi problem si energy healing center Dr. Santi Kumar gi chamber da laksaduna ma katana da matung da guru chiklamba problem le ramba mayam adu ai di thabaga manare ni khari gi matung da di ai gi guru problem si mapung phana pharagani Aigi maming Gol Gopal Sharma Gauri ai matam sang thau mari naru na khu gurai te nada te pangomom je adu oja Santi Kumar ge pau ta wadi gi jing ja dana ai kun ma to ni ja phadana haji kalma kalan te pura nuai ne te pang Aroibada maruiba pao amukhanna MPF ki akhanaba mifam ama Barak Museum Complex ta phangkhre
Manipur ki tangdu laita driba phibam gi matang da kupna khanakre Monitoring Committee Lakhipurna binakandi part 2 da hangliba relief camp ta makhatana loop kaya na mateng pinarakle Makal da tengbang lakhiba senpham lupa lak mapan henkre Manipuri kanbalup makal na senpham singasi Manipur gi relief camp singda kusinaru ragane Sonai relief camp ta lairamba miyoi kuntra mapan gi manungda kuntra mathoi Imphal yokre Manipuri chanura khorjailup kasarna sagapam merina gi maphamda haraute amba phongdokre BLF Hilgat GP ki General Body ki mifam pangthokre amasung Badarpur ki Chandrara Singhana Indo Nepal International Series Badminton da silver medal lorokre Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare